Loyalam E-PAO tabiriba khudingma po Hidram Susmitana ayuki pau pizari. Kakching Bazar da leba UCO Bank tagi sakhangdaba miyoi amana lupa lakh 6 hena lut Toukhre. Miyam tabada angakpa thodok ama oina gari machada lakpa miyoi amana Kakching da leba UCO Bank tagi yamlaba senfam sing lut Toukhre hari. Pau asina hairibadi ngarang nunthel pung 3:05 tabada Kakching Police ki manung chanba Kakching Bazar da leba khongnang mari fangba haina khangnaba mafam aduda leba UCO Bank tagi masak khangdaba miyoi amana nongmai jingdol da bank ki staff singdagi lut tawkhibani. Mafam adudagi fangba paugi matung ina scooter gari macha ama tongduna lakpa thang sori amadi nongmai paiba miyoi ama bank manung da changlaklaga bank adugi staff sing amadi security da nongmai namlaga lupa lakh 6 henbagi senfam lut tawraga chatkibani. Thodok asigi pau hek fangbaga DIG Range 2 Yoga Chandra Haubizam laktuna yengsin khibaga loinana mafam aduda Kakching district ki ehenba police team ama laktuni yengshilaba matung lut tawkiba miyoi adugi khongul libagi thabak chathaba Houkhre afa apungi paudi leitri hari. Chief Minister Nongthombam Birena yaifa phaujel piratli Mera hauchong mana lakpada furup masalgi marakta amata oina hingminabagi lamai ama hangdoktuna ing tapalamdam ama oirasanu haina Chief Minister Nongthombam Birena yafa paujal pirakle. Chingburoi tamburoi anigi marakta lainariba mari asibu hena chechin hanabagi saktam uliba mera hauchong mana lakpada iroinena Chief Minister Nongthombam Birena thadurakpa yafa paujelgi jerol amana hai. Meragi Thanil Numita Pangthokpa Thoram asina Manipur Kundaminariba Furup Singi Marakta amata oiba saktam ama sagatpada achauba thodang lori. Ngasi lamdam asibu khaibung tahanaba hotnaba safu kayada lamdam asida chaitheng pirakliba matam asidadi kumai asi hena maru oiba ama oirakle. Kumai asina lakpada punsinnaba amadi amata oina ing chikna laiminabagi wakhalon adu hena chechin hanba oirasanu haina cherol asina makhatari. Koutruk ki drone bombing ki attack NIA ngarang dagi Thijinba Houkhre. Sahi asegi September amada kuki khutlai paiba sengna Koutruk da drone bombing yauna bomb amasong nongmai kapsinduna akanba attack chatharakpadagi ngangbam ongbi surbala lekhidaba amadi mahaki machanupina makhutan nongmai maruna panbadagi sokhiba case aduga mari leinana NIA ngarang dagi Thijin humjinbaki thabak chathakhre. Investigation adugi saruk ama oina NIA gi official sing SDPO Imphal Lamsang Police Station gi OC amadi forensic science ki expert sing yauna team ama crime scene aduda chatuna yengsinbaga loinana NIA gi team na field report amuk nongna yengsinki panbe yabadi ngangbam ongbi sorbala numit aduda Koutruk ta leba mapamda lakhibani khangawdana kuki khutlai paiba singna attack ta Bethel lomdagi pairakpa nongmai maru amana mahaki kokta panbadagi mafam adumakta da laikhidabani thodok adugi matangda laukhiba case adu Imphal West District Police na pairamadagi numit kharani gi mamangda NIA da sinakhi marak thatna atenba break ama Mahekor Rams Teacher Training Center Manipur gi Unit A Pagantabi gi anauba 4th Best Training Course chatliba chahi asigi December gi tang ani ningthokaba numit asidagi class haujaragani maram asena MRTTC Pagantabi da lakpiduna training form lobiranaba nolukna khanganjari course asida thamjariba khudong saba singdi rhymes teaching training child psychology first aid course yoga potloi makeup training loina na lamdam asida miyamna pamna sizinariba kauna singi craft training gi khudong saba singstu fangigani hena akupa marol gi dama contact number 9837161295 natraga 9362775603 asidagi khangbiba yagani Tongan ba thodokta miyoi ani lekhidre tongan ba thodokta turel da taba yauna miyoi ani siriga leramle pau asina haribadi ngarang ayuk pung 9:30 rom taraba daida Imphal Police Station gi manung chanba kangla ge awang thangbada leiba kangla patta nupi amagi asiba hakchang tauthorakpa miyamna thengnarakre Classic Hotel gi mapa oirapna kangla patta sina tauthorakiba miyoi adu hauzik fawgi oina masak maming khangba ngamdri Mafam aduda Imphal Police ki team amal laktuna yengsin khibaga loinana postmortem gi dama rims mokta thamkhre laikhidraba miyoi adu chahi nifu romgi leng oigani maitei mali hari
ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯇꯥꯡ 13ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯕꯥꯁꯤꯈꯣꯡ ꯀꯣꯡꯕ ꯏꯔꯣꯡꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯃꯗꯤ ꯀꯣꯡꯕ ꯇꯨꯔꯦꯜꯒ ꯇꯥꯏꯅꯕ ꯃꯐꯝ ꯑꯃꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕꯗ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯀꯨꯝꯕꯤꯗꯒꯤ ꯍꯧꯖꯤꯛꯅ ꯀꯛꯋꯥ ꯂꯝꯗꯥꯏꯕꯨꯡꯗ ꯂꯩꯕ ꯂꯣꯡꯖꯝ ꯀꯥꯟꯇ ꯆꯍꯤ 12 ꯑꯄꯣꯛꯄ ꯀꯨꯃꯥꯔ ngarang ayuk lilong thong makhada asiba hakchang oina fangle hari ngapema ahingba macha ama yotchiluba angang ama laikanaba ngamdana lekhidre hek tabada nungai taba thodok ama oina tha nipan ngariba angang nupa macha ama ngapema macha ama yotchin khibadagi panduna laikanaba ngamdana lekhidre hairiba thodok asi Thobal district ki Khangabok part 2 Maisnam lekaida ngarang numidang thokibani angang asi mabokka loinana atopa yumthangnaba imung amada changlubada imungdagi mi ama labuktagi nga pharuraga haidokpa matamda aduda electric mutkibadagi matam aduda angang aduna nga adu yotchinkhibani mahakudakta Thobal district hospital da pukhatpada rims da refer torakpadagi purakpada laikanaba ngamdana lekhidabani Lengakna kuki singna yum thadopikhraba lamtai khunaugi yumsing sabidringai mang oinana kuki sing hana takthokpiyo haina khunja singna phongdorakli Jiribam district ki manung channel leriba maitai singna khundaba lamtai khunau hariba khul asigi maitai yumsing kuki militant singna matam kharagi mamangda yum mai thakiba adu Manipur lengakna nongna yumsing sabigani haibagi pau khunja singna taba fanglei Manipur lengakna lokhatlaliba khongthang asi afaba khongthang amani khunja singna chu taramna oi adubu kuki militant singna mai thadopikhraba maitegi yumsing sabagi thabak paikhatringegi mangmang oina lamtai khunaugi akoibada Kutlingduna leriba kuki militant singbo hana takthoknaba lengakna paikhatpam thokpa thabak adu paikhatpiyu haina lamtai khunau amadi akoibada leriba khunja kayana pauche asida phongdorakli Khunja kayana pauche asida phongdorakpagi matung inadi hauzik Jiribam district ki khwaidagi maru oiba lambi ama oiriba Jiribam Tipaimuk lambi Jati road asi maitai singna maning tamna chathok chasin ngamdana leiri lambi paring asida kuki militant sing amadi kuki nupi sing thoktona lambi da chatliba gari singda check tawduna maitai yaubra haiduna thibagi thabak leptana chathari masina maram oiduna lamtai khunau amadi akoibada leiriba maitai singna Jiribam district headquarter tana chatuna pochai leiba ana alayengba amadi thabak ingkhang su nomagi chathok chasin tawba ngamdana leiri maram aduna lamtai khunau amadi masigi akoibada khutlingduna leiriba kuki militant sing asi Manipur lengakna athuba matamda takthokpiyu loinana Jati road asi free oina maitai singna chatok chasin tawba yahanbiyu maitaina khundariba mafam sing free zone oihendaba tarabadi lengakna kuki singna mai thadopigraba maitegi yum sing nongna sabiba tarabasu changduna leiba ngamloi hari Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Yelhau Furup Singh Tung Koina Hingminanaba Poram Yatpana Mera Houchongbugi Pandam Ohensi Haina WMC na Phongdorakli Lamdam asida leminari ba Yelhau Furup Singh Tung Koina Mutpai Naidana Hingminanaba Poram Yatpana Mera Houchongbugi Pandam Ohensi Haina Wal Maitai Council na Thadorapa Cherol Amana Hari WMC Manipur Unit ki President W Kunjona Thadorakpa Cherol Amana Hai Lamdam asida leminari ba Yelhau Furup Singh Punsinduda Chahigi Oiba Achauba Thoram Ama State ki Thakta Mera Houchongbugi Thoram Sana Konungda Salai Taret ki Firal Leisemba Sana Jawna Luchingduna Chahigi Pangthokpa Mamal Yamlaba Leisem Lon Gamari Leinaba Thoramni Haina Lawi Numit asina lakpada Wal Maitai Council la Yaifa Paujel Piraduna Hai Pangthokadariba Yelhau Furup Kun Mangagi Manungda ST da Chandabasi Maitai Khaktani Karigumba Maitaina ST list chalabadi Pangthokadariba Mera Houchongbugi Thoram Wahanthok Hena Legani Maram aduna ST list hana chankraba Yelhau Furup khudingmak kummaitai ST list chanduna manaba haktal leiminarasi haibasina hayengi Mera Houchongbugi nungi oiba pangjel ohenbiyu Manipurda maitegi khongul mutlamdaigi tangkak yaurakle haina Assamgi CM Hemanta Biswa Sarmana lauroklibasi Ekoina taroidra nungsa thibam thoktabra
ngasimak maitai amasung kuki gi marakta thokliba lan asigi haurakfamdi ST ni pifam thoktaba kuki da piruba lofam thokpa maitai ne ST lahodaba maitai ne ST challaba kanda thokliba lan asti tapna matam chupagi oina nyamthakigani maram asena maitai bu ST lista pusindan leminari ba yalhomi singi marakta kanana fivam fari kanana sothari yenglaga tung koina leminaba yaba poram yatminarabadi mera hauchomgi thoram asengwa wahanthok laigani ing dising ani kuntaruk di limitation gi mamangda maitaibu ST da pusil haudrabadi yalhomi singi marakta khwaidigi thuna mangkiba haibabu maitai oigani haina cherol asina makhatarak lei lupa crore chatruk yankai thadaduna semgat liba lamfel pat mahausagi fibamda hanjinba haurakle haina CM na fangdorakle Imphal West District ki manung channel leriba lamfel pat asi mahausagi fibamda hanjinnaba Manipur lengakna thabak paikhalakpadagi hauzik pat asi mahausagi fibamda hanjilakpa ngamakadaure haina Chief Minister N Birena social media da post torakpa amada hari CM na social media da post torakpa amagi matung inadi mamang chahi gi lising ani kulhumdagi October 3 tagi lamfel pat water body project asi chahi mari gi manungda loishinaba lupa crore chatruk yankai gi senfam thada duna paikhalakbani masigi maru oiba pandamdi Imphal saharda ising thumjinba thingnaba amadi miyamda ising fanghanaba loinana eco tourism sengatnabagi pandamda thorang asi lokhatpani project asi Jan Shakti Ministry gi makhada Manipur lengaki water resources department na paikhatpani hairi akom lupna senba mera hauchongbagi thoram handak chahi gi oina pangthoklaroi akom lop kanglai pakna chahi khudingi meragi taramangani panbada leptana kanglai paki tongan ba mafam singda pangthoktuna lakpa mera hauchongbagi thoram lising ani kunmari asi handak chahi gi oina pangthoklaroi haina miyamda khanghanjari haina lup asigi joint secretary Balesor TH na thadorokpa cherol amana hari cherol asina makha taribadi chahi amaga thak Taratare suraba lebaki luraba tanja asida tangai fadana maitai amadi indigenous chingmi ichil inaugi thadok naba yadraba thoram asi laigi oiba thoram tamak pangthoklaga pakthok chawthokna tawjararoi haina miyamda nolokna khanghanjari thoram asi handak chahigi oina ireicha pumnamakka punna pangthokloidaba asida ireicha pumnamakna ngakpinaba amadi warau bidanabasu ikoknona khurumjari hari SCERT na state asigi laihauga chanaba curriculum ama puthoklagani haina Romel na fangdorakli National Curriculum Framework for Foundational Stage lising ani kunithoi ki guidelines makhada state asigi laihauga chanaba curriculum ama State Council of Educational Research and Training SCERT na puthoklagani haina SCERT gi director A Romel na fangdokre Finalize of draft state curriculum for foundational stage haiba hiramda ngarangdagi numit mangani chathagadaba workshop ama SCERT gi multipurpose hall da hodopagi thoram amada wafam asi fongdol aduna mahakna makhatana hai Manipur gi foundational stage ki curriculum sem sabagi workshop ase ngasi hodoliba asina ahum subani Curriculum asi Manipur University DM University amadi SCERT gi subject expert single loina na tongan ba subject singi research person sing NEP 2020 amadi National Curriculum Framework sembada member ama oina maru oiba thodang loriba Azim Premji University Bangalore gi resource person single loina na punna khuchamna duna pangthokpani curriculum asi semlaba matung masigi makhada textbook singsu puthokna ba sem saba hauragani SCERT Manipurda ngangna riba lol singdagi ahanbagi oina lol tarani pangi dictionary amasu puthoknaba sem saba loire haiki ngarangi thoram aduda Azim Premji University Bangalore gi faculty member Tirang Rangsanamai Priyam Varadyas amadi Imom Sarmasu saru yaki Union Home Minister da Akrukona memorandum Toukhre Mamang chahi me ahumdagi Manipurda chain kuki narco terrorist singna thokhaliba irang asi haubadagi state asida thengnarabe singi maramda sugaina takpa memorandum ama All Kongbarot United Club Organization Akrukona ngarang Imphal East ki Deputy Commissioner gi kuthangda Union Minister Amit Shah da Akruko gi convener Lenin Hirom yauna atei club singi member singna khudyek piba memorandum ama pisingkhre
ngarang DC Imphal East ki khutangda Union Home Minister da thakiba memorandum aduda tongan ba Charter of Demand da yauriba maru aiba khara palabada nakal animak ki village volunteer sing khutlai thadok hanba su toriba cadre sing camp tagi hendok handaba Jalengam Kuki Nation gi ahanba amasung anishuba edition thingbiu buffer zone lotho FMR lotho IDP singda cell gi mateng pangba Indo Myanmar ngamkhai sambal khaba athubudu lushillu Manipur gi territorial integrity ngakpa amadi Twin Kuki Jo singda India gi citizen pibida yengsinbiu haiba wafam kaya memorandum asida panbaga loinana British matamgi maru oiba document kaya su memorandum asida yauri Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maru oiba pau amuka hanna pizari Koutruk ki drone bombing ki attack NIA na ngarang dagi Thijinba Houkhre Kakching bazar da leba UCO bank tagi sakhangdaba miyoi amana lupa lakh 3 hena lut Toukhre Lengakna Kuki Sing na yumay thadok pikraba lamtai kunawgi yum sing sabidringay mangoinana Kuki Sing hana taktok piyo haina kunja sing na phongdorakli. Matang asida ayuki pau piba loizari tabiriba kudingmakpo amuka hana kurumjari.